ngasi phongkiba tuan tuan ba manipuri sifong singdagi amasum thokiba thawdo wathok singdagi maruoibe I pauk sing khongo saraga manipur top channel gi maikedi gi myamna thamjigi ahanbada mutkiba yabagi akiba leiraba holo gibon sing ngak sinana ba thabak paikhat paukre lebasi goin awang pok thangba sarukta leiriba state sing khakta fangliba mutkiba yabagi akiba leiriba holo gibon sing asi yokhatnabagi damak Nagaland government thabak paikhat paukre haidi awang nupok thangba sarukta leiriba state singi manungda hairiba yong makhalasi maru oina Nagaland amasum Arunachal Pradesh ki umang singda phangi adubu Nagaland gi oina di hairiba yong makhalasi nongma nongmagi masing hantarakli masi mahauksai goiba khal kai tharakpa amadi aranba mongda sa makhalasi bu nungmaina kapno halaba matung sanaba polam oina sejinarakpanani Nagaland oirakliba phiba masi thingnaba aran ya koba conservation organization amana mafam kyara satuna hulok Gibon gi matang awareness pibigi thabak sing sathari organization asiga Nagaland Forest Department gi khusan maduna yong asibu ngak sinbagi thabak paikhat paukre hiram asiga mari lainana yong makhal asibu matau karamna yokhat kadaki haibigi matangda mari lainaba singi oiba mifam amasu pangtokre mifam maduna Nagaland Forest Department gi tuan ba division digi lakpa miyoi nifuna sargaki mifam madura saruk yakiba senior forest official amana phongdokibada holo Gibon sing asi makhoi gi haurakpa moiriba umang singdagi tapna tapna mangsilakli masigi tuan ba maram kya laikre adubu state asigi miyamna yong makhal asibu hatuna sabigi thaba asi leplabadi amuhana yong makhal asigi masing hengat hanwa ngangmani maram aduna miyamna wakhal muna khandaduna mutkhigadabi ngaiduna leiraba yong makhal asi kanabo honabada puna thodang lawminasi hainasu appeal tawki atopa pawmana Delhi the hospital mai sakpada ventilator sizinaba patient ama sire National Capital gi Rohini area da leiba hospital ama mai salakpadagi maduda admit tawkiba ventilator sizinaraga leiba masagi sai humfuga mari surabi patient ama laikidre haina thangja numita fire official amana phongdorakli Premnagar da leiba Ram Seba kawa patient adu kidney fail oikibaga loinana hospital aduda ventilator support ka loinana leirakpani Official singi matung ina ayuk pung mga taba matamda Northwest Delhi gi Rohini da leiba Braham Sakti Hospital mai sakle haba pawma call tawduna piraki amasum pawdu yumpa moiraga khudakta fire tender mapan thaki Delhi Fire Service ki Atul Ghat na hai thawdu du hospital building adu gi ahum suba level da leiba ICU ward thokibani mai salakiba matam dura life support piraga leiba patient amakhak natana atai patient punamakti mafam adurigi mai pakna hondokhi official asina makhatana hai hospital adugi fire fighting system mathau toba ngamlamde amasum exit gate adusu lock toromkhi seraksida thawdo adugi matangna call ama okiba Delhi police na thawdo adu bu khangbaga loinana Vijay Bihar police station da IPC gi section 285 to 87 amasum 304 clause A gi makhada FIR ama file toki Deputy Commissioner of Police Rohini District Pranab Tayal gi matung ina mai sakpa duna maram oiraga electricity amasum oxygen supply takhibadagi ventilator sejinaraga lairiba patient adu sikibani haina pawsna supalakli atopa pawmadana BJP na sokos notice issue tawkhre June 10 da pangthokiba Rajya Sabha gi mikhalda Cross voting tawkhipagidamag Bharatiya Janata Party BJP gi Central Disciplinary Committee na thangjanmita party asigi Dorpur MLA Sawarani Kuswada Sokos notice issue tawkhre MLA Nupi asina mikhaladuna Congress ki candidate Pramod Tiwari da vote pikhi haidi Sokos notice aduna hai party gi hif khungaunaduna Kuswana discipline kaiba thawang satakre BJP state Rajasthan gi president Satish Punyana issue tawkiba hif khungaunaduna Kuswana cross voting sataki haibisi khangle amasum Central Disciplinary Committee na mangona party gi primary membership tigi makpukari gi tanthok loidage haiba wafam sigi matangda numit 3 ni gi matungna pakhum pirakna ba khanki mag June 10 ga mapan phawgi manungna pakhum adu pigadabani Kuswabu irai numita party gi primary membership tigi suspend tawkibaga loinana khudakta atai responsibility singdagi su suspend tawkhre BJP legislative ashina Congress ki candidate ama oiriba Pramod Tiwari da oina vote pibadagi Congress ki candidate asina mikhaladuna mai pakpa yabagi sab masing oiriba vote nifuga matui fangkibani haina pawsna phongdorakli amaromdana semdoklaba silencer sizinabada thingbinaba laitre
Motor Vehicles Act 1988 की मतुंगिन गरी मसासिंगदा सेमदोक सादोकलबा साइलेंसर पाइप सिजिनदुना लंबी लमजाउद नहा क्याना अहोब खोंजल थोकप साइलेंसर पानब गरी कया मनिंग तौना थौरबसु लेंगा की मरी लेनबसिंगना उसिनदना लेरी गरी सिंग सारकपद मसागी यावजरगलबा साइलेंसर पाइप अदु अतोप मोंग सेमदोक सादोकलबा मसुम अहोब खोंजल थोकप साइलेंसर पाइप सिंग सही नौरिबा इंखलकदिबा नहा क्याना मोटर बाइक सिंगदा पानसिलगा थौरी गरी सिंगदा मसागी यावजरगलबा साइलेंसर सेमदोक्तुना अहोब मकोल थोगनदुना पोल्यूशन थोगनबा हाइबसि मोटर व्हीकल्स एक्ट 1988 की मखादा सैराक फंगनिंगाय ओइरिबनि सेंट्रल मोटर व्हीकल्स एक्ट 1988 अमसुम एमेंडमेंट एक्ट 2019 की सेक्शन 182 ए क्लोज 4 की मतुंगिन गरी सिंग सरकपा मतमदा योरकपा पार्ट सिंग सेमदोक सतोकपा असि लोन यादे असिगुम तौब मियोइसिंग लोगी मतुंगिना सैराक फंगनिंगाय ओइरिबनि अमरमदा सेंट्रल मोटर व्हीकल्स रूल्स 1989 की रूल नंबर 120 सुबगी मतुंगिना गाड़ी सिंगदे हेक यारिबा मखै मखोल थोंदबा मखलगी साइलेंसर सिजनगदबनि रूल असिगी रूल नंबर 120 क्लोज 2 की एनवायरनमेंट प्रोटेक्शन रूल्स 1986 की शेड्यूल 6 पार्ट क्लोज ई ना पीबगी मतुंगिना ऑटोमोबाइल अमगी सरकपा मतमदा ओइगदबा नॉइस लिमिट असी डेसिबल 80 दगी हेनबा यादे अमसुंग कांखोंग अनि पानब गरी मसासिंगना थादोकदबा निलखोंबगी चांग असी डेसिबल 75 दगी 85 की मनुंगदा लैगदबनी हाइबसी रूलदा मयेक सिंगना पल्लिबनी हाइनसु पाउसनसु फोंदोरक्ली लोइसिलकपो ओइना तोपा पाउ मना थाहुंगी मतुंग इंडिया दा मियोय लिसिंग निपान हेना कोविड-19 पॉजिटिव ओइख्रे तरा लैखिद्रे इंडिया कोविड-19 पॉजिटिव ओइबगी सांग असी निमित चामगा सुपनगी अहुंगी मतुंगदा ख्वाइदगी वांगबो ओइना ngasi मियोय लिसिंग निपान पॉजिटिव ओइख्रे लोइनरा ngasi खक्तदा मियोय तरा कोविड पॉजिटिव ओइदुना लैखिद्रे हाइरि मिनिस्ट्री न पीबे रिपोर्ट की मतुंगिना हौखिबा पुंग कुनगे मरी असिदा मियोय लिसिंग निपान हेना कोविड पॉजिटिव ओइखि हौजी इंडिया की ओइना कोविड-19 की एक्टिव केस असी लिसिंग निफुगा चहुमगा हुमद्रा ओइरि अमदी कोविड-19 ना लेबा असिगी मियोय करोड़ मरीगा लाख कुंथ्रागा निथुगा लिसिंग तरागा हुमदोगा समरिगा कुंथ्रागा मंगादा नहनख्रे लोइनना हौजिक फावबदा कोविड-19 ना मरम ओइरगा मियोय लाख मंगागा लिसिंग कुनगा मरीगा सुपनगी सात्रेटगा यांखैगा तरे लैखिद्रे ngasi nauna laina laisat asina maram oiraga laikhidraba miyoising adugi manungda kerala dagi manga delhi dagi ani yauna gujarat uttar pradesh amadi madhya pradesh dagi miyoy amamamne covid-19 dagi phagalakgi sanga sileba asi goina sada 98.69 oiri noma yoina positive obi sanga sada 2.41 ne amasum sayol yoina positive obi sanga sada 1.75 oi haina union health ministry na people report amanasu makhata na pali लेबा असिदा कोविड-19 की वैक्सीनेशन तौकिबा मीगी मसिंगना करोड़ 194.92 हेनख्रे सेंटर लेंगाकना लेबाक सिन बथुंगना कोविड-19 वैक्सीनेशन की खोंजेल यांखत हननबा मियेंग थमदुना फिरेप क्या लरकली मसिगिदम स्टेट अमद यूनियन टेरिटोरी सिंगदा मकोय मकोय की हेना खुदोंग साकदबा वैक्सीन कापगी थबक यांगसिननबा खंगनखिबसु लैख्रे हाइना पाउक्सियेसना सुमखाताना फोंदोरकली अदो हौजिक ओइनदि म्याम पाउस मतंग से लुसिनजरगे अमसुम पाथोक्सगिब सोइखिब लानखिब कया यावरसु म्याम नंगाकपिगनि अमसुम मतम गेब मरुइबि पाउक्सिंग सु म्याम लेप लेतना अपडेट पिजरके हाइना सु चैनल सिगि माइकेदि म्याम गे फम थमजरी एंड थैंक यू